Seven Brothers Thoubal Mojing na Sinduna Rak Suba Ujair Ali Trophy 2026 Open Tennis Football Cricket Tournament Ujair Ali Playground Thoubal Mojing WANGMATABA CHINGYA Ground da Team Kuntaruk na SARUK YADUNA NGASHI dagi HOUDOKKHRE Houdokkhrege tharamda Sheikh Nurul Hassan MLA for Khetigrao Assembly Constituency Abdul Basit Secretary Ujair Ali Playground Development Committee Mojing WANGMATABA Abdul Waris Ex Pradhan Mojing GPMD Yusuf Suveda 3rd IRB Consum Michael Singh Social Worker Thoubal Mela Ground MD Nazam Khan Founder New Light Public School Mojing MB Nawaz Social Worker Mojing na athoiba mithunglen sing oina saruk yaki Opening match oina Fashion Queen Thoubal ga Boundary Blaster Lilonga sanakiba match da Fashion Queen Thoubal na tos ngamdana hana betting tauki apiba over tara nithoi da wicket mapan turaga apun baran chamaga kuntra nipan lauki madugi paukumda Boundary Blaster Lilongna apiba over tarani toida supnagiran kuntra tarukta all out oiduna run chamaga ani helaga Fashion Queen Thoubal na match adu mai pakre Fashion Queen Thoubal gi Bitesor na ball tara da run kunma thoi over ani langbada wicket ahum lauraga man of the match ki manasu fangki hayengi match kayu ki pungi nipan makhaida Nothing 11 amadi Young Street Legend sanagani nubitung pung tarani toida Ali Khamine 11 amadi Ali Brothers sanagani nungthil pung ani makhaida Ali Brothers amadi Hairok United sanaragani loinana Rian Group TVS Manipur Jamjam Academy Vingun Awapali Red Road Mayang Imphal Amina Hospital Lilong Khunau Iqbal Mobile Sora Dream Sign Advertisement Jomi Villa SB Pharmacy Mojing Thongjaungna tournament asigi sponsor sing oiri adum laba popular oiba adum laba sporting discipline amakakne Manipur da so haukiba last one decade asida cricket ki momentum ama lakuna ekoi rise asida gi so tungan ba Ranji Trophy Saif Mustaq Ali Trophy Nachingba amadi nupi masa singhi under 17 under 13 under 21 Nachingba national regional cricket championship tournament ke ada saruk yawa koi loina mak na khangraba ngaktane Thoubal Mojing hairiba mafam ase haukiba chahi khara asida khwaidagi yamna player puthokpa adum laba afam amakakne cricket hairiba masana segi ana thokmen leinana ba sangkhon ba mating leiba mapangan leiba within samna yengma ngamba adum laba lepa gama waizema amari mafam ama kamma ngamna ba honabada Thoubal Mojing gi ahlaman singna amadi naharon singna achoba daita lawakani hai wasai gi sabsaba thazaba makakne asi mamangda ekoi mingsap thiru adum laba jaga ma hoi badnam leram laba adum laba mafam amoina towe generation ma ge gap leiru laba adum laba jaga mani hai badai man bathok tabra ina khalle maramde easy money yamna line paisa khara pigliba angang sing foba drug trafficking business ta smuggling da season raga khulai season raga larik tambagi chang ase adukki matik han dharwa adum laba khonglang mani hai badai man